ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯆꯒꯗꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ LGBT ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯣꯃꯣ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯧꯈꯠꯆꯒꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯕꯥꯏꯕꯜꯗꯒꯤ ꯊꯤꯗꯣꯛꯁꯤ꯫ ꯑꯗꯨꯒ ꯑꯆꯨꯝꯕꯁꯦ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯗꯁꯨ ꯇꯥꯛꯄꯤꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯆꯪꯖꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯊꯧꯖꯥꯜ ꯅꯥꯏꯕ ꯏꯄꯥ, ꯅꯥꯄꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯦ꯫ ꯉꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯩꯈꯣꯏꯅ LGBTꯒꯤ ꯃꯔꯝꯗ ꯅꯩꯅꯒꯗꯧꯔꯤ꯫ ꯏꯄꯥ, ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯏꯕꯜꯗ ꯄꯤꯈꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯗꯣꯛꯄ, ꯐꯖꯅ ꯅꯩꯅꯖꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯇꯣꯜꯂꯕ ꯅꯅꯥꯏꯕꯨ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯩꯖꯕ ꯅꯠꯇꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯀꯗꯧꯔꯕ ꯄꯥꯄꯤꯅꯤ꯫ ꯑꯩꯒꯤ ꯆꯤꯠ ꯂꯩꯗ ꯅꯍꯥꯛꯅ ꯁꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯐꯦꯀꯜꯇꯤ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯗꯨ ꯈꯛꯇꯪ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎ ꯈꯨꯗꯤꯡꯗꯁꯨ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯆꯤꯡꯕꯤꯗꯨꯅ ꯐꯖꯅ ꯈꯪꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯥꯃꯦꯟ꯫ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ LGBT ꯍꯥꯏꯕ ꯑꯁꯤꯒꯤ ꯂꯣꯡ ꯐꯣꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ Lꯅ ꯂꯦꯁꯕꯤꯌꯟ꯫ ꯂꯦꯁꯕꯤꯌꯟ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯅꯨꯄꯤ ꯃꯁꯦꯟ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯔꯣꯃꯥꯟꯇꯤꯛꯀꯤ ꯔꯤꯂꯦꯁꯟ ꯑꯃꯁꯨꯡ ꯁꯦꯛꯁꯀꯤ ꯔꯤꯂꯦꯁꯟ ꯂꯩꯕꯁꯦ ꯃꯁꯤꯕꯨ ꯂꯦꯁꯕꯤꯌꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯒꯦ ꯍꯥꯏꯔꯒꯅ ꯅꯨꯄꯥ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯔꯣꯃꯥꯟꯇꯤꯛ ꯑꯃꯁꯨꯡ ꯁꯦꯛꯁꯀꯤ ꯔꯤꯂꯦꯁꯟ ꯂꯩꯕꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯒꯦ ꯍꯥꯏꯅ ꯈꯪꯅꯩ꯫ bisexual ꯍꯥꯏꯔꯒꯗꯤ ꯑꯅꯤꯃꯛ ꯅꯨꯄꯥ ꯑꯣꯏꯇꯥꯔꯒꯁꯨ ꯅꯨꯄꯥꯁꯨ ꯅꯨꯄꯤꯗꯁꯨ ꯑꯦꯇ꯭ꯔꯦꯛꯁꯟ ꯄꯤꯕ, ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯩꯕꯁꯦ ꯃꯁꯤꯕꯨꯅ bisexual ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯥꯏꯔꯒꯅ ꯄꯣꯛꯄꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯄ ꯑꯗꯨꯕꯨ ꯅꯨꯄꯤꯔꯣꯝꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯩꯕ, ꯃꯁꯤꯕꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯗꯨꯒ ꯑꯗꯨꯒ ꯅꯨꯄꯤ ꯄꯣꯛꯄꯗꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄ, ꯅꯨꯄꯥꯔꯣꯝꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯂꯩꯕ, ꯑꯁꯤꯕꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯀꯃꯥꯏꯅ ꯁꯦꯝꯕꯤꯈꯤ, ꯑꯩꯈꯣꯏꯅ ꯃꯤꯁꯦ ꯀꯃꯥꯏꯅ ꯈꯟꯗꯣꯛꯏ, ꯀꯃꯥꯏꯅ ꯁꯦꯝꯕꯤꯈꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯂꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯦ꯫ Genesis 1:27 ꯍꯥꯏ, So God created man in his own image. ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯁꯦ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯂꯧꯔꯒ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀ ꯂꯝꯆꯠ ꯃꯥꯟꯅꯔꯒ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤ꯫ In the image of God created he him. ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯁꯛꯇꯝꯗ ꯃꯤꯇꯝ ꯂꯧꯔꯒ ꯃꯍꯥꯛꯅ ꯁꯦꯝꯕꯤꯈꯤ꯫ ꯃꯤꯇꯝ ꯍꯥꯏꯕꯁꯤꯗ ꯏꯁꯣꯔꯒꯤ ꯂꯝꯆꯠ, ꯏꯁꯣꯔꯒ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯈꯤ ꯍꯥꯏꯕꯅꯤ꯫ Male and female created he them. ꯏꯁꯣꯔꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯍꯥꯏꯅ ꯁꯦꯝꯕꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯁꯤ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ, ꯇꯣꯉꯥꯟꯕ ꯅꯨꯄꯥ ꯑꯃ, ꯅꯨꯄꯤ ꯍꯥꯏꯕ ꯑꯃ, ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯥꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯁꯤꯡ ꯑꯁꯦ ꯃꯥꯟꯅꯗꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤ꯫ ꯃꯁꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯈꯥꯏꯕꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯅ ꯅꯨꯄꯥ, ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯑꯃꯨꯛ ꯌꯦꯡꯁꯤ Psalm 139ꯒꯤ 13-16ꯗ ꯑꯩ ꯄꯥꯃꯤꯟꯅꯁꯦ꯫ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯄꯥꯖꯔꯛꯀꯦ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ, ꯃꯇꯝ ꯌꯥꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯪꯂꯤꯁꯇꯁꯨ ꯅꯈꯣꯏꯅ ꯌꯦꯡꯕꯤꯌꯨ, ꯑꯩ ꯑꯗꯨꯝ ꯇꯦꯛꯁ ꯍꯥꯞꯆꯔꯛꯀꯦ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯒꯤ ꯀꯌꯥꯠꯁꯤꯡ ꯁꯦꯝꯕꯤꯔꯦ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯂꯩꯔꯕ ꯀꯌꯥꯠꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯥꯕꯤꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯁꯦꯝꯕꯁꯦ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯑꯩꯈꯣꯏ ꯁꯦꯝꯃꯛꯄꯅꯤ, ꯇꯝꯍꯟꯕꯤꯔꯛꯄꯅꯤ ꯏꯁꯣꯔꯅ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯑꯩꯕꯨ ꯑꯀꯤꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯦ꯫ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡ, ꯌꯥꯝꯅ ꯃꯈꯨꯠ ꯍꯩꯅ, ꯌꯥꯝꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯅ ꯑꯩꯈꯣꯏꯁꯦ ꯑꯉꯛꯄ ꯃꯑꯣꯡꯗ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯈꯪꯖꯩ꯫
ꯑꯩꯒꯤ ꯁꯑꯣꯡ ꯅꯉꯣꯟꯗꯒꯤ ꯂꯣꯠꯈꯤꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁꯑꯣꯡ ꯑꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯦ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯣꯠꯈꯤꯗꯦ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯂꯣꯟꯅ ꯁꯦꯝꯕꯤꯔꯛꯄꯗ ꯃꯥꯂꯦꯝꯒꯤ ꯑꯔꯨꯕ ꯃꯐꯝꯗ ꯍꯩꯁꯤꯡꯅ ꯁꯥꯕꯤꯔꯛꯄꯗ ꯃꯤꯇꯝꯗ꯭ꯔꯤꯕ ꯑꯩꯒꯤ ꯁꯑꯣꯡ ꯅꯍꯥꯛꯀꯤ ꯃꯤꯠꯅ ꯎꯔꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯁꯦꯝꯕꯗ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯏꯁꯣꯔꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯕꯅꯤ ꯅꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯂꯣꯏꯅ ꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯃꯤ ꯑꯃ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯃꯁꯤ ꯑꯉꯥꯡꯁꯤ ꯅꯠꯇ꯭ꯔꯒ ꯃꯤꯁꯦ ꯁꯦꯝꯕꯗ ꯀꯔꯤ ꯀꯔꯤ ꯄꯥꯔꯠ ꯌꯥꯎꯔ ꯁꯦꯝꯕꯤꯈꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇ ꯏꯁꯜꯂꯤ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯀꯌꯥꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄꯒꯤ ꯀꯌꯥꯠꯁꯤꯡ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩ ꯁꯦꯝꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯁꯤ ꯀꯔꯤ ꯄꯥꯟꯒꯅꯤ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯤꯟꯗ ꯌꯥꯎꯔꯤꯕ ꯗꯤ ꯑꯦꯟ ꯑꯦ ꯀꯣꯗꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯝ ꯄꯥꯡꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯃꯤꯇꯝꯕ ꯍꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯄꯨꯝꯅꯃꯛ ꯏꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯗꯤꯁꯇꯤꯡ ꯑꯣꯏꯅ ꯑꯩꯁꯦ ꯁꯦꯝꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯃꯁꯤ ꯁꯦꯝꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯑꯣꯡ ꯁꯥꯗꯥꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯍꯣꯡꯗꯣꯛꯀꯦ ꯃꯁꯤ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯕꯁꯦ ꯌꯥꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯇꯝꯕꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯪꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯁꯦꯝꯕꯗ ꯅꯨꯄꯥ ꯑꯣꯏꯅ ꯁꯦꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯅꯨꯄꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯁꯤ ꯕꯥꯏꯕꯜꯗꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯤꯇꯔꯣꯅꯣꯃꯤ 22:5 ꯑꯁꯨꯝꯅ ꯍꯥꯏ ꯑꯩ ꯃꯅꯤꯄꯨꯔꯗ ꯄꯥꯖꯔꯛꯀꯦ ꯏꯪꯂꯤꯁꯇꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯣ ꯍꯥꯏꯗꯤ ꯃꯇꯝ ꯌꯥꯝ ꯑꯩ ꯂꯧꯗ꯭ꯔꯤꯉꯩ ꯍꯣꯠꯅꯖꯒꯦ ꯃꯁꯤꯅꯤ ꯅꯨꯄꯤꯅ ꯅꯤꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯅꯤꯄꯥꯅ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯏꯜꯂꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯃꯗꯨ ꯇꯧꯕ ꯃꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯏꯁꯣꯔ ꯌꯦꯍꯣꯚꯥꯒꯤ ꯃꯐꯝꯗ ꯇꯨꯀꯠꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯃꯥꯟꯕ ꯐꯤꯖꯦꯠ ꯁꯦꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯤ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯃꯥꯟꯕ ꯐꯤꯖꯦꯠ ꯁꯦꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯤ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯅꯨꯄꯥꯅ ꯁꯦꯠꯀꯗꯕꯅꯤ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯅꯨꯄꯤꯅ ꯁꯦꯠꯀꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯅ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯇꯥꯛꯀꯗꯕꯅꯤ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯅ ꯑꯩ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯇꯥꯛꯀꯗꯕꯅꯤ ꯃꯁꯤ ꯑꯁꯨꯃꯥꯏꯅ ꯑꯩꯒꯤ ꯖꯦꯟꯗꯔ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅꯤ ꯈꯪꯗꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯄ ꯇꯥꯔꯕꯗꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯇꯨꯀꯠꯆꯩ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯌꯥꯗꯦ ꯃꯔꯝꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯑꯩ ꯅꯨꯄꯥ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯅꯁꯨ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯅ ꯍꯣꯃꯣꯁꯤꯡꯒ ꯍꯥꯏꯅꯔꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤ ꯁꯥꯔꯒ ꯆꯠꯄꯅꯦꯕ ꯃꯁꯤ ꯏꯁꯣꯔꯅ ꯌꯥꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯥꯔꯒ ꯅꯨꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯨꯅ ꯁꯝ ꯀꯛꯇꯨꯅ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯒ ꯆꯠꯄꯁꯦ ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯇꯦꯛꯁ ꯑꯁꯤꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯈꯪꯉꯤ ꯃꯁꯤꯒꯤ ꯅꯤꯌꯝ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯗꯥꯏꯔꯦꯛ ꯕꯥꯏꯕꯜꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯗꯕ ꯇꯥꯔꯕꯁꯨ ꯃꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤ ꯌꯥꯗꯦ ꯏꯁꯣꯔꯅ ꯑꯩ ꯁꯦꯝꯕꯤꯕꯗ ꯅꯨꯄꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯗꯤ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯀꯗꯕꯅꯤ ꯅꯨꯄꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯀꯗꯕꯅꯤ ꯅꯨꯄꯥ ꯑꯣꯏꯅ ꯁꯦꯝꯃꯛꯄ ꯇꯥꯔꯒꯗꯤ ꯅꯨꯄꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯅꯨꯄꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯏꯁꯣꯔꯅ ꯁꯦꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯈꯤꯕ ꯁꯥꯝꯁ 139ꯒꯤ ꯑꯩꯈꯣꯏꯅ 13ꯗꯒꯤꯅ 16ꯐꯥꯎ ꯄꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯩꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯏꯁꯣꯔꯅ ꯂꯣꯏꯅꯃꯛ ꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯗꯨꯅ ꯂꯩꯈꯤꯕꯅꯤ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛꯇ ꯏꯈ꯭ꯔꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯪꯁꯤꯟꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯗꯨꯒ ꯗꯤꯇꯔꯣꯅꯣꯃꯤ 23:1 ꯍꯥꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯑꯩꯈꯣꯏꯅ ꯀꯤꯡ ꯖꯦꯝꯁ ꯚꯔꯁꯟꯗꯗꯤ ꯑꯃ ꯂꯩ ꯄ꯭ꯔꯤꯚꯤ ꯄꯥꯔꯠ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯀꯩꯅꯣꯗꯒꯤ ꯄꯥꯖꯔꯛꯀꯦ ESV ꯑꯩꯈꯣꯏꯅ English Standard Version ꯍꯥꯏꯇꯥꯔꯦ ESVꯗꯒꯤ ꯄꯥꯖꯔꯛꯀꯦ No one whose testicles are crushed or whose male organ is cut off shall enter the assembly of God. Manipurdana abhi
ꯑꯊꯤꯕꯝ ꯍꯥꯏ ꯑꯊꯤꯕꯝꯒꯤ ꯃꯤꯅꯤꯡꯗꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯍꯥꯏꯇꯥꯔꯦ ꯀꯥꯏꯍꯜꯂꯕ ꯅꯠꯇ꯭ꯔꯒ ꯀꯛꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨ ꯖꯦꯍꯣꯚꯥꯒꯤ ꯃꯤꯌꯥꯝ ꯇꯤꯟꯅꯐꯝꯗ ꯆꯠꯂꯣꯏ ꯍꯥꯏꯕꯅꯤ ꯍꯩ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯅ ꯇꯦꯁꯇꯤꯁ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯛꯊꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯅꯥꯏꯍꯟꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯔꯁꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯁꯦ ꯁꯣꯏꯅꯥꯏꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯅ ꯃꯁꯥꯅ ꯁꯣꯏꯅꯥꯍꯟꯖꯕ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯏꯁꯣꯔꯒꯤ ꯃꯤꯇꯟꯐꯝꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏ ꯃꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯃꯤꯕ ꯏꯁꯣꯔꯗ ꯌꯥꯝꯅ ꯑꯣꯔꯗꯔ ꯅꯥꯏꯕ ꯌꯥꯝꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯁꯦꯝꯕꯤꯕꯗꯒꯤ ꯍꯧꯅ ꯂꯩꯍꯟꯕ ꯄꯥꯝꯈ꯭ꯔꯕ ꯃꯑꯣꯡ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯂꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯃꯦꯊ꯭ꯌꯨ 12:19-12ꯁꯦ ꯑꯩꯈꯣꯏ ꯄꯥꯖꯩ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯩ ꯄꯥꯔꯛꯀꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯚꯔꯖꯟ ꯑꯃꯗ ꯑꯃꯨꯛ ꯄꯥꯔꯛꯀꯦ ꯏꯪꯂꯤꯁ ꯀꯤꯡ ꯖꯦꯝꯁ ꯚꯔꯁꯟꯗ ꯍꯥꯏ ꯀꯤꯡ ꯖꯦꯝꯁ ꯚꯔꯁꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ For there are some eunuchs which were born from their mother's womb ꯃꯃꯥꯒꯤ wombꯗꯒꯤ ꯑꯉꯥꯡ ꯈꯥꯎꯗꯒꯤ ꯄꯣꯛꯂꯛꯂꯕ ꯏꯅꯛ ꯈꯔ ꯂꯩ ꯏꯅꯛꯀꯤ ꯃꯤꯅꯤꯡ ꯑꯩ ꯍꯥꯏꯖꯔꯛꯀꯦ There are some eunuchs which are made eunuchs of men ꯃꯤꯁꯤꯡꯅ ꯁꯦꯝꯕ ꯏꯅꯛ ꯈꯔ ꯂꯩ ꯑꯗꯨꯒ There be some eunuchs which have made themselves eunuchs for the kingdom's sake ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯔꯝꯒꯤꯗꯃꯛ ꯃꯁꯥꯃꯛꯅ ꯏꯅꯛ ꯁꯦꯝꯖꯕ ꯈꯔ ꯑꯃꯁꯨ ꯂꯩ He that is able to receive it ꯃꯁꯤꯕꯨ ꯐꯪꯕ ꯉꯝꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨꯅ ꯐꯪꯖꯁꯅꯨ Let him receive it ꯐꯪꯖꯅꯨ ꯍꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯈꯔ ꯂꯣꯟꯗꯥꯖꯦ ꯈꯔ ꯇꯣꯉꯥꯜꯂꯦ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ISBꯗꯅ ꯍꯥꯏ Because some men are celibate from birth celibate ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯅꯛ ꯍꯥꯏꯕꯁꯦ celibate ꯑꯣꯏꯅ ꯍꯜꯂꯦ celibate ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯗꯕ ꯃꯤ ꯈꯔꯗꯤ ꯄꯣꯛꯄꯗꯒꯤ ꯃꯈꯣꯏꯅ ꯌꯨꯝ ꯄꯥꯟꯗꯦ ꯍꯥꯏ While some are celibate because they have been made that way by other ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯃꯁꯤ celibate ꯑꯣꯏꯍꯜꯂꯦ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯅꯤ Still others are celibate because they have made themselves that way for the sake of kingdom from heaven ꯁꯔꯒꯗꯒꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯁꯥꯃꯛꯅ ꯌꯨꯝ ꯄꯥꯟꯗꯗꯅ ꯂꯩ ꯍꯥꯏ Let anyone accept this who can ꯉꯝꯕ ꯃꯤ ꯑꯗꯨꯅ ꯉꯝꯁꯅꯨ ꯍꯥꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯤꯡ ꯖꯦꯝꯁ ꯚꯔꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯅꯛ ꯍꯥꯏ ꯏꯅꯛ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯍꯤꯕ꯭ꯔꯨꯒꯤ ꯃꯤꯅꯤꯡꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯀꯣ castrated person ꯍꯥꯏꯕꯅꯤ castrated person ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯅ testis ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯦꯁꯇꯤꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯅꯤꯡꯁꯦ ꯑꯃꯔꯣꯝꯗ important ꯁꯣꯏꯅꯥꯏꯕ ꯑꯗꯨꯕꯨꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯂꯨꯍꯣꯡꯗ꯭ꯔꯤꯕ unmarried man ꯂꯨꯍꯣꯡꯗ꯭ꯔꯕ ꯅꯨꯄꯥꯗꯣ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯅꯤꯡ ꯑꯃꯗꯅ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯊꯧꯗꯥ ꯇꯧꯕ ꯑꯣꯐꯤꯁꯔ ꯑꯗꯨꯕꯨꯁꯨ ꯈꯪꯅꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯚꯔꯁ 19ꯒꯤ ꯚꯔꯁ ꯃꯦꯊ꯭ꯌꯨ 19:12 ꯑꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯄꯨꯡꯗꯒꯤ ꯁꯣꯏꯅꯥꯏꯔꯒ ꯄꯣꯛꯂꯛꯄ ꯀꯥꯡꯕꯨ ꯈꯔ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯁꯣꯏꯅꯥꯏꯕ ꯈꯔ ꯂꯩ ꯏꯃꯥ ꯄꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯁꯤꯡ ꯁꯣꯏꯔꯒ ꯄꯣꯛꯂꯛꯄ ꯈꯔ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯁꯣꯏꯅꯥꯏꯍꯟꯖꯕ ꯃꯤ ꯈꯔ ꯂꯩ ꯍꯥꯏꯗꯤ ꯁꯣꯏꯅꯥꯏꯍꯟꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯊꯨꯒꯥꯏꯕꯤꯕ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯗꯕ ꯂꯩ ꯍꯥꯏꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯜꯂꯒ ꯑꯩꯗꯤ ꯂꯨꯍꯣꯡꯗꯅ ꯂꯩꯒꯦ ꯑꯩ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯦ ꯂꯩꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯁꯤꯡ ꯉꯝꯖꯁꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯁꯤꯡ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯥꯈ꯭ꯔꯦ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠꯁꯤꯡ ꯁꯣꯏꯅꯥꯍꯟꯕ ꯍꯥꯏꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯏꯃꯥ ꯄꯨꯡꯗꯒꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯁꯣꯏꯅꯥꯏꯔꯒ ꯄꯣꯛꯂꯛꯑꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈ꯭ರೆ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯄꯥꯞ ꯆꯪꯉꯛꯄꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯄꯥꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯇꯥꯏ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯣꯏꯅꯥꯏꯕꯁꯤꯡ ꯑꯁꯤ ꯁꯣꯏꯅꯥꯏꯗꯅ ꯑꯃꯠꯇ ꯏꯁꯣꯔꯅ
ꯑꯩꯈꯣꯏꯅ if Adam ꯁꯦꯝꯕꯤꯕ ꯃꯇꯝꯗ ꯁꯣꯏꯅꯥꯏꯗꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗ ꯑꯩꯈꯣꯏ ꯍꯟꯖꯤꯟꯒꯅꯤ ꯃꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯖꯦꯅꯦꯁꯤꯁ 2:24ꯗꯁꯨ ꯍꯥꯏꯀꯣ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝꯅꯤ ꯏꯁꯣꯔꯅ ꯍꯥꯏꯕꯁꯦ therefore shall a man leave his father and his mother maram aduna nupa amana mahaki mapa mama thadokani shall cleave unto his wife mahaki nupida mahaki nupiga chenana koina laigini there shall be one flesh makoje haksang amatu oigini hai amuk paje koina Matthew 19:3-5 the Pharisee who came unto him Pharisee mangonda lakibaduna hai tempting him saying toroduna hai saying unto him, is it lawful for a man to put away his wife for every cause? Madam amakidamak mi amana mahakin nupibu kaina base yabra hai. Verse 4 he answered and said unto them, Manam koidai, have ye not read na Bible da pa kidabra that which made them at the beginning, made them male and female. Nupa nupi tonga tonga na makoide aho buda ishona sembi kibni said duga hai maram asigidamak for this cause shall a man leave father and mother mama pa thado kadamni shall cleave to his wife maka nupiga chen mangonda lakshana laigidamni the twin shall be one flesh makoje amata oigidabni hai sinaw sang masidagi action khang matudi have the ishona aikoi shambi ba matamda nupa haibase nupiga luhonga laigidabni nupi haibase nupa ga luhonga laigidamni nupana nupaga luhongba yade nupina nupiga luhongba yade habi masina haibdi nupa amana mahaki mama pa thadokani adu kanada napkane haba magi nupida habi hoi ekhoni yum pandragadi upai lete yum pandana leiba kaisu kaide adu yum panba taragadi nupa amana kana thigani magi nupi wife habisida ekhoni wife ekhoni bible gi matuna the female habise ekhoni nupi ni tongale nupa nupi tongale adugi matung ni sakane nupi lauba nupa lauba habse yade makhoi tinaba habse yade aduni masi ekhona hojiki LGBT na tawriba sidna te nupa luhongba nupi luhongba masini ko masigi nupa mana nupi sara satpa nupi mana nupa sara satpa masigi nature fijon du setpa masi bible gi matungina ekhona yade habse masida mayek sange adu karigidamu ishona masi gumbaje ekhona LGBT transgender gay lesbian asina singbasingse masi ishona condemn tawbigi maramdi karino haiba matamda ekhona yengsiko immorality lamchat sajat haibasiga masigi hariba LGBT ga kari mari leinage haibase ekhona amuk yangase ekhona sodomite singi maramda ekhona yeng sodomy haiba waheje english ki wahini magi meaning so ekhona nupa natraga nupi fattaba thabak haktinnabagi thabakse masiba ekhona khane lot akhona sodom gomra mahaningai gi lakpa matamda ekhona sagadut ahum tharakpa matamda lord ki mungda makoi ahum changiba matamda uhobu misina nupa ahum changra haidu khangi adu matamda makoina kari haibra haibse yengiko aina masi NIV dagi pazrake masi dai ko Genesis 19 gi 5 hena mayek senningai gi dam ai NIV de pazapne they shouted to Lord haidiba sodom da laiba misingduna magi jum koisel aduga lota lare where are the men who came to spend the night with you ngasiga ahin nangal lemin nagadaba ngasi ahin chen nakoi yumda laigadaba mising adu khatai chakre bring them out puthoro so that we can have sex with them haibnisina maekhinai maram puthoro ai khoina makhoiga khoina haktinnabagi thabakto ai khoina makhoiga tawke hamni adu matamda nokhoina makhatana pau adu matamda lona haibni haiba mishing asina khoina karisu sokpigin adugi mohta igi isa nupi ani lei kana su soktriba nupa na su soktriba makhoi se low haibni madu matamda makhoi yade adugi matam makhoi nupa pame aduna masibu aikhoina masigi sodomda chathariba asuki mati oktaba lamchadasibu aikhoina english ki wahida sodomi haina khanai masidi nupa fattaba thabak tobuse masibu aikhoina sodomi haina khanai aduna hojiki matamda transgender sing gay kambu sing aduga LGBT kambu na tawripse masigumba thabakni haiba aikhoina kanagumba mi amana aikhoina yuman bagi mari leine gai taradi luhong aka nupa du luhong badu su nupi yade nupa yade nupa na nupi luhong gadaba
nupiga nupaga se luhongaga makoina madugi mari aduda makoina chathaba yai madu nataba mari ishona shungai ade haibase koina bible lagi hai adugo first king 14:24 da ko aduna koina sodomite hairagadi koina khangnai se sinaw samba sibuni koina fattaba thabak toba nupa hengo masi fattaba gi thabak toba se prostitution haibase masibu koina sodomi haina koina khangnai ko aduna koina kingdom version that is sodomite hairagadi masigumbo oktaba thabak se masibu koina khangnai first king 14:24 da jai ko there were also sodomite in the land they did according to all the abomination of the nation which the Lord cast out before the children of Israel ijegi wala hanko tan thokraba jat sing isho khangdaba heathen kambu sing makoina tawba pattaba makhaido tawba adugumba sodomite kangbu amasu Israel gi lamsingda lei habni isho gi misingda masi tukuchai habni shon asuki mate tukuchai adugo first king 14:24 hoi masida je asumna hai ko atopa ESB da there were also male prostitute in the land habni ko nupa gi oktaba nupa sing habse makoi masen phat batobu nupa sing ase lai habni amu ikhone jengche Deuteronomy 23:17-18 da ikhona mu jengsi ko ai sida mu parake khona manipuri da pajara ke chinaw sing mani yengbu no khone English ta ju yengbiu Israel gi masano pising gi marakta oktabi amatta lairoi dabni habni haidi Israel gi nupising na oktabi thabakche oktaba thabakche khoina tawba yate habni amasung Israel gi masani pasing gi marakta saram chaloi dabni hai masida saram sat haina khoina halle ko masigi matungina di aduga khoina Deuteronomy Kingdom version da na sodomite hairaga khoina hangle khoina saram chat pa haibadi nupa masen ko khoina aigi wahi da isnausing akanba koina wahi yaw taragusu tabiri ba isnausing koina nupising isansing isesing na koina warau bignu saubignu ko masigi da mai mayamda haijari saram chatpa haibase saram chat haibadi nupa masen phattaba thabak tobase masibu koina saram chatpa haina khane masini nahangna wasak amagi dama okta bigi thabak tagi phanglapa mamal natraga hui amagi mamal sida hui aina halibse na koina khoigi android te yangu hui ama habse masi saram chatpa adubu khina khangne sagi lam chatpa nga saibde nupa amasen phattaba tawbadagi talakpa paisa ado koina wasakkiba adugi dam piba yaro hamne nahaki ishor yehoba gi yumda purak loidabani maramdi anemak nahaki ishor yehoba gi mafamda tukutsak ani hani haidi nupi sina oktabalam oktaba saja chatpa nupi masen phattaba tawba nupa sina su nupa masen phattaba tabak tawba masika talakpa paisa dan ishor da katpa asiguma tabak tawriba singse ishona loin tukutsai habne masi yam tukutsaningai ni haina bible da sumna aduga first king 15 gi 12 taju asumna hai ko masida masi ai pararoi ki sinapsing masina khoina pabiro aduga sile aduna mokhoina loina tantho me habne adugumba male prostitute sodomite singdo koina Israel baktegi tanthu habne aduga Leviticus 18:22 je akhoi amu yengchi 22 akhoi yengsi ko 18:22 sida English ta pajake thou shalt not lie with mankind as with womankind khoina nupa ka nupi ka tuminaba haidi khoina yumban bagi mai luhong labu matangda tuminaba adugumna nupa ka tuminaba yaro habne it is abomination ishona tukajai habne aduna transgender sing harasu khoina gay kambu sing harasu masini tawribse haidi nupi manba nupi mahangna nupa sare nupa singi marakta leire phattaba thabak tawre aduna masini aduga nupa singna su nupi sare aduga nupi aduna masidi kanana su case laibanate sarkana su phabanate masidi rape ki case aduga tagi kem laibanate tabnina mokhoina adugumbo oktaba thabak myam do ishorna tukatsaba thabak hakoiningai oba thabak myam do taw laire mudu bible na yate hai aduga Leviticus 20:13 da say if a man also lie with mankind me amana nupa ka tuminaraba as he lie with a woman nupiga mahana tuminabagumna both of them have committed an abomination maduda tawriba nupa ani makto tukatsaba pap ado tawkhremni they shall surely be put to death makoi soidana hatkadabni
their blood shall be upon them madu tawbagi I ado makhoi da leigedabni han masi ekhone Israel matamda adugumba thengnaba mising da makhoi na hale nung tharaga hale masi ishona piba ya thangne ishona yadaba ishona semakpagi matuna oidabni aduga ai aroibada masi chalage text yam nei snausang adu mapu ai masido oina loisanjarake ekhone yengse ekhona aroibada Romeo ko Romance 1 gi 24 in 27 amasung 32 je khona pare yengse ai Manipuri da pajarake matamde yamna laitre aduna maram moidana sida maram aduna ishona makhoibu mathamoigi apamba sing aduda sengdaba adu tawnaba thadokle hai haibdi ekhoi mibna ekhoi na pama phattabado adu apamba do tawningai gi dama makhoine ishogi achumba lambi do satare aduna maram moider mo khoi masai apamba do tawcharasunu haina ishona thadokle hamne adugi maram na makhoi na makhoi masen gi marakta makhoi gi hakchang bo ikai khumna dabni haibsina haibi athadi nupa sing nupi sing aduna ishona sembi kiba adugumba lamcha saja to thugai ningai gi dama mingsa to thi ningai gi dama adugumba ok tabagi thabak to tawre hai maramdi makhoi na ishor gi achumba adubu minam baga onthong na re aduga matam puna muta thagat kadaba sembi ba mapu gi mohta khusem bu khuramle amsung thawgal su tawre masina maram moida mina kaidaba ahing ba isho khurambagi mohta masam sa yaning ma pam budu pelan ba yabi ba isho habdi mokhoine samda ba lai muti sing ado khuramme habni snausing ahing ba isho khuram tardi asigum oktaba thabak che isho na yade atubu khone babylon degi horakki ba phattaba asigum ba dharma khudimaki horphum oireba laising saitam bu khurumba taragadi aikhoi isagi aninba apamba tawningbado karisu kaide aduna maram moidana makhoina khurumningba lam ado makhoina khurumme habni maram asigidama ishona makhoibu hakchangi achopa apamba adu tawnaba thadopire madu maram budana makhoi hakchangi apamba tukachaba saramchat oiba adugumba lamchat sing ado tohanbudo yahalle maramdi makhoigi nupisina nupi oibina tawgadaba mausa gi oiba mataw adu thadokdana mausa gi oidaba matawda onthokle adan nupisina kaidoba nupising oina laigidabni adubu makhoina pap tawningbana moromda nupisingna nupa sare habni makhoina pap tawningbana moromda nupisinga makhoi masengi marakta phattaba tawre nupiga luhongne haiba sigumase ishona yadabni hujiti पृथ्वी की लेबाक क्या ना नुपी लोहंबा नुपा लोहंबा क्या से यारे इंडिया दसु अदुग अमेरिका दसु लेबाक आयामदा जासले अदुग मसी ईश्वर की मायकता तौबा ख्वाइदे की फत्तबा पामनी मसी ईश्वरना यादे मीना तवे हाना अखोय ईश्वरबु थाजबा प्रभु जीशु ख्रिस्ट की मिंगबु थाजगबा मिसनको मसीगी थबकसे सुंतौ तौरोइदबनी मतौ अदुगुमना निपासनसु नुपीसिंगा मौसा लैनबा मरी अदो थादोले हाइजि Nupasina nupisinga lainaba mari ado thadokle adugi mata nupa masen phattaba ado tawre habnise aduga amana amagi makhoigi apamba du maigumna saklam habni masi am tamthininga ni ko hakchangi apamba de passion je masina maigumna saklam habni gigumna saklam habni nipaga achopa thabak tawrami aduga makhoina tawkiba achopa thabak adugi mahi adu makhoi masada phani habni ai isana tawba phattabagi thabak nupiga achopa tawba thabak nupaga achopa tawba thabak nupaga luhongba nipiga luhongba asiguma tukutsaningai oba thabak sing aikhoina tawbagi mai ado soidana phangani verse 32 da ko aroibda aikhoina chalase asiguma thabak tawba singna sibada aduga 28 masida pa mayam yaure hakchang gi thabak sing pa mayam yaure adugum sinoi pabiro ai loi kanthoabni maramdi topic siga chanaba dukha ina khangat sarabni aduga asiguma thabak tawba singna siba matik chai haiba ishogi achumbo wayan adu makhoina khanglami haidi asiguma pap sing ase tawba taragadi makhoi sibada matik chai bse aikhoina khangadabni koina khangami haidi bapuna masi tawduna laibata natana asiguma tawba missing adubusu makhoina yarami haibadi masi english ka dikhara tongale ko isnaw sang english tan asnaiga not only do the same but have pleasure in them that do them makhoi bu tawduba missing aduda nungai ba phawba hango ekhoi tawdru su maduguma sing aduda nungai ba phawduba missing ado madugi apama phawduba missing ado makhoi aduju kaidoba
ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯅꯣꯔꯣꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯨ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯆꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯈꯤꯕ LGBT transgender gay lesbian ꯑꯗꯨꯒ bisexualꯒꯤ ꯃꯔꯝꯗ ꯏꯁꯣꯔꯅ ꯈꯪꯍꯟꯕꯤꯕꯁꯦ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤ ꯁꯣꯏꯅꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯁꯣꯏꯅꯥꯏꯔꯒ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯣꯏ ꯃꯁꯤꯒꯤ ꯐꯜ ꯑꯗꯤ ꯁꯩꯇꯥꯟꯅ ꯇꯧꯕꯅ ꯄꯥꯞ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯁꯣꯏꯅꯥꯏꯔ ꯄꯣꯔꯛꯄꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯍꯔꯥꯎꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯇꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯑꯩ ꯇꯦꯛꯁ ꯌꯥꯝ ꯂꯩꯔꯤꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯁꯝꯃꯣꯟꯁꯦ ꯌꯥꯝ ꯁꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯣꯏꯁꯤꯟꯖꯔꯕꯅꯤ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯔ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯔꯃꯣꯟꯁꯦ ꯏꯆꯤꯟꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯆꯔꯆ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯅ ꯃꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯕꯣꯔ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯐꯠꯇꯕ ꯇꯧꯕ ꯑꯗꯨꯒ ꯅꯨꯄꯤ ꯂꯨꯍꯣꯡꯕ ꯅꯨꯄꯥ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯅꯨꯄꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯄꯁꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯗꯦ ꯃꯁꯤ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯇꯥꯔꯁꯨ ꯃꯁꯤ ꯑꯆꯨꯝꯕꯁꯦ ꯁꯟꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯅꯕ ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ